ꯌꯨꯝ ꯄꯨꯕ ꯅꯨꯄꯥ ꯑꯃꯈꯛ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯕꯨ ꯌꯦꯡꯁꯤꯟꯅꯕ ꯃꯍꯥꯛ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯇꯣꯏꯅ ꯃꯔꯤ ꯃꯇꯥꯁꯤꯡ ꯂꯥꯛꯄ ꯂꯦꯞꯂꯝꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯃꯍꯥꯛꯇꯅ ꯌꯦꯡꯁꯤꯟꯕ ꯇꯥꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯆꯥꯁꯤꯡꯕꯨ ꯇꯣꯏꯅ ꯉꯥꯡꯊꯠꯄ ꯆꯩꯊꯠꯄ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯁꯨ ꯇꯣꯏꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯒꯤ ꯈꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯁꯨ ꯂꯥꯞꯊꯣꯛꯅꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃ ꯃꯆꯥꯅꯨꯄꯥꯅ ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯟꯅꯗꯒꯤ ꯁꯥꯎꯅꯤꯡꯅ ꯂꯩꯕꯒꯤ ꯃꯔꯝꯅ ꯃꯆꯥꯅꯨꯄꯥꯒꯤ ꯍꯣꯝꯋꯥꯔꯛ ꯇꯧꯕꯤꯕꯒꯤ ꯃꯍꯨꯠꯇ ꯉꯥꯡꯊꯠꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯁꯥꯎꯅꯤꯡꯕ ꯐꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯗꯨꯅ ꯇꯨꯝꯕ ꯎꯏ꯫ ꯃꯆꯥꯅꯨꯄꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯣꯝꯋꯥꯔꯛ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯍꯣꯝꯋꯥꯔꯛ ꯑꯗꯨ ꯊꯝꯒꯦ ꯍꯦꯛ ꯇꯧꯕꯗ ꯃꯍꯥꯛꯅ ꯍꯣꯝꯋꯥꯔꯛ ꯑꯗꯨꯒꯤ ꯇꯥꯏꯇꯜꯕꯨ ꯎꯏ꯫ ꯍꯣꯝꯋꯥꯔꯛꯀꯤ ꯇꯥꯏꯇꯜꯗ ꯏꯔꯝꯃꯤ, ꯑꯍꯥꯟꯕꯗ ꯄꯥꯝꯂꯝꯗꯕ ꯄꯣꯠ, ꯈꯪꯂꯕ ꯃꯇꯨꯡꯗ ꯄꯥꯝꯂꯛꯏ꯫ ꯇꯥꯏꯇꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯒꯗꯧꯔꯤꯕ ꯄꯦꯔꯥꯒ꯭ꯔꯥꯐꯅꯤ꯫ ꯃꯆꯥꯅꯨꯄꯥꯅ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯁꯤꯕꯨ ꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯂꯦ꯫ ꯃꯆꯥꯅꯨꯄꯥꯅ ꯏꯔꯝꯂꯤꯕ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯕ ꯍꯧꯔꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯔꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝꯁꯕꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ, ꯃꯔꯝꯗꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯌꯥꯝꯅ ꯐꯪꯏ꯫ ꯑꯩꯅ ꯌꯥꯝꯅ ꯑꯈꯥꯕ ꯍꯤꯗꯥꯛꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ, ꯃꯔꯝꯗꯤ ꯃꯁꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯈꯥꯏ, ꯑꯗꯨꯕꯨ ꯑꯈꯥꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯑꯩꯕꯨ ꯑꯅꯥꯕ ꯀꯌꯥ ꯐꯍꯜꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯑꯩꯕꯨ ꯇꯨꯝꯕ ꯍꯧꯗꯣꯛꯂꯤꯕ ꯑꯦꯂꯥꯔꯝ ꯘꯔꯤ ꯑꯁꯤꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ, ꯘꯔꯤ ꯑꯁꯤꯅ ꯑꯩꯕꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯍꯜꯂꯤ꯫ ꯂꯣꯏꯅꯅ ꯏꯁꯣꯔꯕꯨꯁꯨ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ, ꯃꯔꯝꯗꯤ ꯌꯥꯝꯅ ꯑꯐꯕ ꯏꯄꯥ ꯄꯤꯕꯤꯕꯒꯤꯗꯃꯛ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯉꯥꯡꯂꯕꯁꯨ ꯃꯍꯥꯛꯅ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯔꯛꯏ, ꯂꯣꯏꯅꯅ ꯀꯣꯏꯕꯁꯨ ꯄꯨꯕꯤ, ꯑꯍꯥꯎ ꯑꯊꯨꯝ ꯀꯌꯥꯁꯨ ꯄꯤꯖꯕꯤ꯫ ꯑꯩꯒꯤ ꯏꯄꯥ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤꯗꯤ ꯃꯄꯥ ꯐꯥꯎꯕ ꯂꯩꯇꯦ꯫ ꯃꯆꯥꯒꯤ ꯍꯣꯝꯋꯥꯔꯛ ꯑꯗꯨꯕꯨ ꯄꯥꯔꯨꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯡꯑꯣꯟ ꯑꯣꯟꯈꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯊꯩ꯫ ꯃꯔꯨꯑꯣꯏꯅ ꯑꯔꯣꯏꯕ ꯂꯥꯏꯟ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯡꯑꯣꯟ ꯑꯣꯜꯍꯟꯈꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯏꯔꯝꯕ ꯄꯦꯔꯥꯒ꯭ꯔꯥꯐ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯕꯨ ꯃꯍꯥꯛꯅ ꯏꯕ ꯍꯧꯏ꯫ ꯑꯩꯒꯤ ꯌꯨꯝꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯩꯅꯇ ꯂꯩꯕ ꯃꯊꯧ ꯇꯥꯏ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯌꯨꯝ ꯂꯩ꯫ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯒꯤ ꯃꯔꯝꯅ ꯌꯨꯝ ꯂꯩꯇꯕ ꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯔꯤ꯫ ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛ ꯑꯩꯅ ꯌꯦꯡꯁꯤꯜꯂꯤ, ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯏꯇꯨ ꯏꯆꯥ ꯂꯩ꯫ ꯀꯅꯥꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯃꯇꯨ ꯃꯆꯥ ꯂꯩꯇꯅ ꯃꯊꯟꯇ ꯍꯤꯡꯕ ꯇꯥꯏ꯫ ꯑꯩꯒꯤ ꯌꯨꯝꯗ ꯃꯔꯤ ꯃꯇꯥ ꯂꯥꯛꯄ ꯂꯦꯞꯇꯦ, ꯃꯔꯝꯗꯤ ꯁꯃꯥꯖꯇ ꯑꯩꯒꯤ ꯏꯖꯠ ꯂꯩ꯫ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯃꯤ ꯂꯩ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯁꯣꯔꯕꯨ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯖꯩ, ꯍꯦ ꯏꯁꯣꯔ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯑꯩ ꯅꯪꯒꯤ ꯊꯧꯖꯥꯜꯕꯨ ꯈꯪꯕ ꯉꯝꯂꯨꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯄꯨꯝꯕ ꯃꯥꯡꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯗ ꯑꯅꯧꯕ ꯁꯥꯟꯇꯤ ꯑꯃ ꯐꯥꯎꯔꯤ꯫ ꯌꯥꯝꯅ ꯊꯨꯅ ꯆꯠꯇꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯕꯨꯁꯨ ꯏꯁꯣꯔꯕꯨꯁꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯕꯨ ꯐꯠꯇꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯤ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯅ ꯊꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯄꯣꯠꯁꯛ ꯑꯗꯨꯃꯛꯄꯨ, ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯃꯛꯄꯨ ꯑꯐꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯍꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯄꯨꯡꯑꯣꯟ ꯑꯣꯟꯕ ꯎꯕ ꯐꯪꯕꯤꯒꯅꯤ꯫ ꯃꯤꯁꯛ ꯑꯃꯅ ꯌꯥꯝꯅ ꯐꯖꯕ ꯂꯥꯏꯟ ꯑꯃꯈꯛ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯀꯤꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯌꯦꯡꯅꯤꯡꯕ ꯂꯩ, ꯃꯇꯝ ꯄꯨꯝꯕꯗ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯗꯨꯅ꯫ ꯃꯍꯥꯚꯥꯔꯠꯀꯤ ꯑꯦꯄꯤꯁꯣꯗ ꯑꯃꯗ ꯗꯥꯟꯕꯤꯔ ꯀꯔꯅꯅ ꯃꯍꯥꯛꯅ ꯂꯥꯟꯗ ꯊꯋꯥꯏ ꯊꯥꯔꯝꯗꯥꯏꯗ ꯀ꯭ꯔꯤꯁꯅꯗ ꯋꯥꯍꯪ ꯈꯔ ꯍꯪꯉꯤ꯫ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯄꯣꯛꯄꯒ ꯊꯥꯗꯣꯛꯂꯝꯂꯦ, ꯃꯁꯤ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯑꯩꯕꯨ ꯁꯇ꯭ꯔꯤ ꯅꯠꯇꯦ ꯍꯥꯏꯕꯒꯤꯗꯃꯛ ꯗ꯭ꯔꯣꯅꯥꯆꯥꯔ꯭ꯌꯅ ꯑꯩꯕꯨ ꯇꯥꯛꯄꯤꯌꯨ ꯇꯝꯕꯤꯌꯨ ꯌꯥꯈꯤꯗꯦ꯫ ꯄꯔꯁꯨꯔꯥꯝꯅ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤ, ꯂꯣꯏꯅꯅ ꯑꯩꯕꯨ ꯁ꯭ꯔꯥꯞꯁꯨ ꯇꯧꯕꯤꯈꯤ꯫ ꯑꯩꯕꯨ ꯁ꯭ꯔꯥꯞ ꯇꯧꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩ ꯁꯇ꯭ꯔꯤꯅꯤ ꯍꯥꯏ꯫ ꯑꯩꯒꯤ ꯑꯁꯣꯏꯕꯗꯤ ꯑꯁꯤꯇꯅꯤ, ꯁꯟ ꯑꯗꯨꯅ ꯑꯩꯒꯤ ꯇꯦꯟꯒꯤ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯁꯤꯈꯤ, ꯃꯁꯤꯒꯤꯁꯨ ꯑꯩꯕꯨ ꯁ꯭ꯔꯥꯞ ꯐꯪꯈꯤ꯫ ꯗ꯭ꯔꯧꯄꯗꯤꯒꯤ ꯁ꯭ꯋꯌꯝꯕꯔꯗ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯈꯤ, ꯃꯔꯝꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯅꯠꯇꯦ ꯍꯥꯏꯕꯒꯤꯗꯃꯛ꯫ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯏꯃꯥ ꯀꯨꯟꯇꯤꯅ ꯑꯩ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ, ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯃꯆꯥꯁꯤꯡꯕꯨ ꯀꯟꯕꯒꯤꯗꯃꯛ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯑꯩꯅ ꯖꯍꯥꯖꯁꯨ ꯐꯪꯕꯁꯦ ꯗꯨꯔꯖꯣꯙꯟꯒꯤ ꯗꯌꯥꯗꯒꯤ ꯐꯪꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯑꯩ ꯗꯨꯔꯖꯣꯙꯟꯒꯤ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯤꯕ ꯑꯁꯤ ꯑꯩ ꯂꯥꯜꯂꯕꯔꯥ? ꯀ꯭ꯔꯤꯁꯅꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯀꯔꯅ, ꯑꯩ ꯄꯣꯛꯄ ꯖꯦꯜꯗ ꯄꯣꯛꯏ꯫ ꯑꯩꯅ ꯄꯣꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯥꯃꯥ ꯀꯟꯁꯅ ꯑꯩꯕꯨ ꯍꯥꯠꯅꯕꯒꯤ ꯊꯧꯔꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒ ꯊꯥꯗꯣꯛꯅꯕ ꯇꯥꯈꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈꯤ꯫ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯟ ꯁꯦꯜꯂꯝꯃꯤ, ꯁꯟꯊꯤ ꯁꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯤꯉꯩꯗ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤ ꯀꯌꯥꯅ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯩꯕꯨ ꯀꯟꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ, ꯇꯥꯛꯄꯤꯐꯝ ꯇꯝꯕꯤꯐꯝ ꯃꯍꯜꯅꯆꯤꯡꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯒꯤ ꯃꯥꯃꯅ ꯑꯩꯕꯨ ꯃꯍꯥꯛꯀꯤ ꯄꯨꯝꯅꯃꯛꯇꯒꯤ ꯑꯆꯧꯕ ꯌꯦꯛꯅꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯅꯣꯏꯒꯤ ꯒꯨꯔꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯊꯥꯒꯠꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯟ ꯐꯥꯎꯕ ꯂꯩꯔꯝꯗꯦ꯫ ꯌꯥꯝꯅ ꯆꯥꯎꯔꯕ ꯇꯨꯡꯗ ꯑꯩ ꯔꯤꯁꯤ ꯁꯟꯗꯤꯞꯅꯤꯒꯤ ꯑꯥꯁ꯭ꯔꯝꯗ ꯆꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤ꯫ ꯅꯪꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕ ꯐꯪꯈꯤ, ꯑꯩꯗꯤ ꯑꯗꯨꯁꯨ ꯐꯪꯈꯤꯗꯦ꯫ ꯔꯥꯙꯥ, ꯑꯩꯒꯤ ꯊꯃꯣꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ, ꯃꯍꯥꯛꯄꯨ ꯑꯩꯅ ꯀꯠꯊꯣꯛꯄ ꯇꯥꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯌꯥꯝꯕ ꯂꯨꯍꯣꯡꯕ ꯔꯥꯖꯅꯤꯇꯤ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯁꯤꯡ ꯑꯗꯨꯗꯒꯤ ꯀꯜꯂꯛꯄ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯇꯥꯈꯤ꯫ ꯖꯔꯥꯁꯟꯙꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗꯒꯤ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯕꯨ ꯌꯨꯝ ꯍꯣꯡꯗꯨꯅ ꯁꯨꯗꯨꯔ ꯄ꯭ꯔꯥꯟꯗ ꯁꯃꯨꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯇꯥꯈꯤ꯫ ꯃꯌꯥꯝꯅ ꯑꯩꯕꯨ ꯂꯥꯟꯐꯝꯗꯒꯤ ꯆꯦꯟꯕ ꯍꯥꯏꯅꯈꯤ, ꯃꯤꯅꯝꯕ ꯍꯥꯏꯅꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯗꯨꯔꯖꯣꯙꯟꯅ ꯂꯥꯟ ꯉꯝꯂꯕꯗꯤ ꯂꯥꯟ ꯉꯝꯕꯒꯤ ꯃꯤꯡ ꯅꯪꯁꯨ ꯌꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯙꯔꯃꯔꯥꯖꯅ ꯂꯥꯟ ꯉꯝꯂꯕꯗꯤ ꯃꯤꯡ ꯑꯔꯖꯨꯟꯅ ꯐꯪꯒꯅꯤ꯫ ꯑꯩꯕꯨ ꯀꯧꯔꯣꯛꯅ ꯃꯣꯏꯒꯤ ꯃꯥꯏꯊꯤꯕꯒꯤ ꯃꯔꯝ ꯑꯩꯅꯤ ꯍꯥꯏꯅꯔꯤ꯫
ꯍꯦ ꯀꯔꯅ ꯀꯅꯥꯒꯤꯁꯨ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯌꯥꯎꯗꯕ ꯂꯩꯇꯦ ꯄꯨꯝꯅꯃꯛꯀꯤ ꯄꯨꯟꯁꯤꯗ ꯄꯨꯝꯅꯃꯛ ꯀꯔꯤꯁꯨ ꯑꯐꯕ ꯑꯣꯏꯕ ꯅꯠꯇꯦ ꯃꯤꯁꯤꯡꯅ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯟꯕꯅꯤ ꯈꯜꯂꯤ ꯑꯁꯦꯡꯕ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯠꯃꯥꯗꯒꯤ ꯏꯁꯥꯅ ꯁꯦꯝꯖꯩ ꯋꯥꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯃꯗꯨꯗꯤ ꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯔꯛ ꯑꯣꯠꯅꯩ ꯀꯌꯥꯔꯛ ꯏꯀꯥꯏꯕ ꯄꯤ ꯋꯥꯁꯤꯡ ꯑꯁꯤ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯄꯨ ꯃꯤꯁꯤꯡꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯨꯜꯂꯤ ꯍꯥꯏꯕ ꯃꯊꯧ ꯇꯥꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯔꯝꯅ ꯃꯥꯌꯣꯛꯅꯩ ꯍꯥꯏꯕ ꯑꯁꯤ ꯃꯊꯧ ꯇꯥꯏ ꯃꯤ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯇꯝꯗꯁꯨ ꯑꯐꯕ ꯈꯟꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯒꯤ ꯂꯥꯞꯅ ꯂꯩ ꯁꯤꯒꯨꯝꯕ ꯃꯇꯝꯁꯤꯗ ꯐꯠꯇꯕ ꯋꯥꯈꯜ ꯑꯩꯈꯣꯏꯒꯤ ꯊꯕꯛꯄꯨ ꯑꯃꯨꯛ ꯍꯦꯟꯅ ꯃꯥꯡꯍꯟꯕ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯏ ꯃꯁꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯟ ꯑꯃꯗ ꯁꯥꯙꯨ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯑꯅꯤꯃꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯨꯟꯗ ꯆꯠꯇꯨꯅ ꯅꯨꯡꯇꯤꯒꯤ ꯚꯤꯛꯁꯥꯅꯤ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯗ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯁꯪꯗ ꯍꯜꯂꯛꯏ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯣꯔꯒꯤ ꯃꯤꯡꯂꯦꯟ ꯁꯣꯜꯂꯤ ꯚꯤꯛꯁꯥꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯆꯠꯂꯤꯕꯅꯤ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯁꯟꯙ꯭ꯌꯥꯗ ꯚꯤꯛꯁꯥ ꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯍꯜꯂꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯟꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕ ꯑꯍꯥꯟꯕ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯟꯅ ꯆꯪꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯁꯪ ꯑꯗꯨ ꯈꯥꯏꯕꯣꯛ ꯇꯦꯛꯂꯝꯂꯦ ꯃꯁꯤ ꯎꯕꯗ ꯏꯁꯣꯔꯕꯨ ꯋꯥꯔꯧꯗꯨꯅ ꯁꯥꯎꯏ ꯃꯍꯥꯛꯅ ꯍꯥꯏ ꯑꯩ ꯅꯨꯡꯇꯤꯒꯤ ꯅꯪꯇꯕꯨ ꯁꯣꯜꯂꯤ ꯃꯟꯗꯤꯔꯗ ꯄꯨꯖꯥ ꯇꯧꯏ ꯑꯇꯣꯞꯄ ꯈꯨꯟꯗꯗꯤ ꯍꯨꯔꯥꯟꯕꯁꯤꯡꯒꯤ ꯌꯨꯝ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯖꯥ ꯄꯥꯠ ꯇꯧꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗꯦ ꯏꯁꯣꯔ ꯍꯥꯏꯕ ꯑꯁꯤꯁꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯠꯇ꯭ꯔꯤꯕꯅꯣ ꯃꯍꯥꯛꯄꯨ ꯇꯟꯅꯤꯡꯕ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯁꯤꯡꯗꯅ ꯅꯨꯡꯉꯥꯏꯍꯜꯂꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁꯥꯙꯨ ꯑꯗꯨ ꯂꯥꯛꯏ ꯃꯍꯥꯛꯅꯁꯨ ꯀꯥꯏꯔꯕ ꯁꯪ ꯑꯗꯨ ꯎꯏ ꯃꯁꯤꯕꯨ ꯎꯔꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯂꯥꯏꯕꯛ ꯂꯩꯃꯥꯏꯗ ꯊꯝꯗꯨꯅ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯙꯨ ꯑꯗꯨꯅ ꯍꯥꯏ ꯍꯦ ꯏꯁꯣꯔ ꯉꯁꯤ ꯑꯩ ꯈꯪꯂꯦ ꯅꯪꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯇꯧꯖꯕ ꯅꯪꯕꯨ ꯅꯤꯡꯖꯕ ꯑꯔꯦꯝꯕꯗ ꯆꯠꯇꯦ ꯁꯨꯛ ꯀꯜꯂꯕ ꯅꯨꯡꯁꯤꯠ ꯑꯁꯤꯗꯁꯨ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯁꯪ ꯈꯥꯏꯕꯣꯛ ꯑꯃ ꯀꯜꯂꯝꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯪ ꯈꯥꯏꯕꯣꯛ ꯑꯁꯤꯗ ꯄꯣꯊꯥꯕ ꯌꯥꯈꯤꯒꯅꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯊꯥꯖꯕ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯂꯦ ꯏꯁꯣꯔꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯥꯔꯊꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯖꯍꯥ ꯃꯥꯌꯣꯛꯅꯕ ꯑꯐꯕ ಮಿꯠꯌꯦꯡꯗ ꯌꯦꯡꯐꯝ ꯊꯣꯛꯏ ꯐꯠꯇꯕ ꯋꯥꯈꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯑꯋꯥꯕ ꯀꯌꯥ ꯄꯣꯛꯍꯜꯂꯤ ꯂꯣꯏꯅꯅ ꯑꯐꯕ ꯄꯣꯠꯁꯤꯡꯕꯨꯁꯨ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯗꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯐꯕ ꯋꯥꯈꯜꯕꯨ ꯊꯧꯒꯠꯄ ꯋꯥꯔꯤ ꯑꯃꯒ ꯇꯥꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯊꯥꯗꯣꯛꯀꯦ ꯈꯟꯕꯤꯒꯅꯨ ꯋꯥꯔꯤ ꯑꯁꯤꯗ ꯄꯨꯟꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯍꯩ ꯀꯌꯥ ꯌꯥꯎꯔꯤ ꯈꯨꯟ ꯑꯃꯗ ꯌꯥꯝꯅ ꯄꯩꯁಾ ꯄꯥꯏꯕ ꯕ꯭ꯌꯥꯄꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯕ꯭ꯌꯥꯄꯥꯔꯒꯤꯗꯃꯛ ꯃꯍꯥꯛ ꯂꯝ ꯀꯌꯥꯗ ꯆꯠꯄꯒꯤꯗꯃꯛ ꯊꯣꯛꯂꯝꯃꯤ ꯂꯝꯕꯤꯗ ꯌꯥꯝꯅ ꯁꯣꯡꯕ ꯖꯪꯒꯜ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯖꯪꯒꯜ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯂꯝꯁꯥꯡ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄꯒꯤ ꯃꯔꯝꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯒꯤꯗꯃꯛ ꯐꯝꯂꯝꯃꯤ ꯄꯣꯊꯥꯔꯤꯉꯩꯗ ꯃꯍꯥꯛ ꯏꯁꯤꯡ ꯈꯪꯈꯧ ꯈꯧꯔꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯏꯁꯤꯡꯁꯨ ꯄꯨꯔꯛꯂꯝꯗꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯍꯥꯛꯅ ꯏꯁꯤꯡ ꯄꯨꯔꯛꯂꯝꯂꯕꯗꯤ ꯌꯥꯝꯅ ꯐꯒꯅꯤ ꯈꯟꯕꯒ ꯑꯉꯛꯄ ꯑꯃ ꯑꯣꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯏꯁꯤꯡꯅ ꯊꯜꯂꯕ ꯄꯥꯇ꯭ꯔ ꯑꯃ ꯊꯣꯛꯂꯛꯏ ꯏꯁꯤꯡ ꯊꯛꯇꯨꯅ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯐꯍꯜꯂꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯂꯛꯏ ꯑꯗꯨꯕꯨ ꯆꯥꯛ ꯂꯩꯔꯝꯗꯦ ꯃꯁꯥꯅ ꯍꯥꯏꯖꯩ ꯄꯨꯈꯝ ꯑꯃꯗ ꯑꯍꯥꯎ ꯑꯊꯨꯝꯅ ꯊꯜꯂꯕ ꯄꯨꯈꯝ ꯑꯃ ꯐꯪꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯍꯥꯏꯅ ꯈꯨꯗꯛ ꯑꯗꯨꯗ ꯑꯍꯥꯎ ꯑꯊꯨꯝꯅ ꯊꯜꯂꯕ ꯄꯨꯈꯝ ꯑꯃ ꯃꯃꯥꯡꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯄꯨꯛ ꯊꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯦ ꯉꯥꯏꯍꯥꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯨꯝꯅꯤꯡꯂꯛꯂꯦ ꯃꯍꯥꯛ ꯃꯇꯣꯝꯇ ꯈꯜꯂꯤ ꯅꯨꯡ ꯃꯔꯛ ꯑꯁꯤꯗ ꯀꯔꯝꯅ ꯇꯨꯝꯒꯅꯤ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯣꯟꯕ ꯐꯃꯨꯡ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯍꯥꯏꯅ ꯈꯜꯂꯤ ꯃꯤꯠꯅ ꯀꯨꯞꯄ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯃꯨꯡ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯈ꯭ꯔꯦ ꯃꯍꯥꯛꯅ ꯃꯪꯂꯤ ꯑꯗꯨꯗꯤ ꯃꯍꯥꯛ ꯁꯔꯒꯗꯅꯤ ꯃꯍꯥꯛꯀꯤ ꯈꯟꯖꯕ ꯄꯨꯝꯕ ꯑꯃꯃꯝꯇ ꯇꯧꯗꯨꯅ ꯅꯤꯡꯕ ꯊꯨꯡꯂꯤ ꯃꯍꯥꯛꯅ ꯈꯪꯗꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨ ꯑꯆꯝꯕ ꯈꯣꯡꯅꯥꯡ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯑꯁꯤ ꯈꯟꯕ ꯄꯨꯝꯕ ꯊꯨꯡꯍꯟꯕ ꯉꯝꯕ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯔꯕ ꯈꯣꯡꯅꯥꯡ ꯑꯃꯅꯤ ꯐꯃꯨꯡꯗ ꯐꯝꯂꯤꯉꯩꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯖꯪꯒꯜ ꯑꯁꯤꯗꯤ ꯃꯈꯜ ꯀꯌꯥꯒꯤ ꯁꯥꯁꯤꯡꯅ ꯊꯟꯕ ꯖꯪꯒꯜ ꯑꯣꯏꯔꯝꯒꯅꯤ ꯖꯍꯥ ꯃꯇꯝꯗ ꯁꯥꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩ ꯏꯁꯥꯕꯨ ꯀꯟꯕ ꯐꯥꯎꯕ ꯉꯝꯂꯣꯏ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯤ ꯍꯦꯛ ꯈꯟꯕꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯣꯡꯁꯥ ꯑꯃ ꯂꯥꯛꯏ ꯅꯣꯡꯁꯥ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯀꯤꯃꯟꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕ ꯐꯥꯎꯕ ꯉꯝꯈꯤꯗꯦ ꯅꯣꯡꯁꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯦꯒꯥꯏꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯈꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕꯅꯤ ꯃꯤ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟꯅ ꯆꯠꯂꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯐꯕ ꯃꯥꯏꯀꯩꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯐꯕ ꯋꯥꯈꯜ ꯈꯟꯐꯝ ꯊꯣꯛꯏ ꯒꯣꯇꯝ ꯕꯨද්ධꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯁꯛꯇꯤ ꯄꯨꯝꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤꯅꯤ ꯑꯩꯈꯣꯏꯇꯅꯤ ꯏꯁꯥꯒꯤ ꯃꯤꯠꯇ ꯈꯨꯠ ꯀꯨꯞꯁꯤꯜꯂꯒ ꯀꯞꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯁꯨꯛ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯄꯦꯟꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯐꯝ ꯑꯁꯤ ꯐꯥꯎꯕ ꯆꯠꯂꯒ ꯅꯠꯇ꯭ꯔꯒ ꯑꯁꯤ ꯐꯥꯎꯕ ꯁꯥꯒꯠꯂꯒ ꯄꯦꯜꯂꯤ ꯍꯥꯏꯕ ꯂꯩꯈꯤꯗꯦ ꯄꯦꯟꯕ ꯍꯥꯏꯕ ꯑꯁꯤꯒꯤ ꯄꯟꯊꯨꯡ ꯀꯅꯥꯅꯁꯨ ꯐꯪꯈꯤꯗꯦ